kamain pirimo sigumbo phuju mujugi committee mayam hapchallaga tawriba mathong huktaba parja mayam asibu leirak khulakta amaga utup paira paira thanarga hatuk ngai sinba sarkar asi mathong huktaba sarkar ji ekoi dum jeng leisira masida matung leba masida sarkar gi service tawbsing moi kharana hauji Senthok Lambi Leiba gi moi khate Hinghourage ro micham miyam Senthok traba parja miyam sufam nomfam khangdraba singina asok sangnaba chahi amaga makhai asida chahi ani adu par ga dum lelaga parja miyam si marom dom adum chanaba leitrana adi sufam nomfam khangna dum loisan gi ro masi eikoina masi eikoi isana isagi thawai hingjana ba isana isagi punsi lanthum ngakchana ba dam kai khoi asumaina asiguma yeknabane aina lawraga ikoi masiguma si aikoi masi aikoi parja miyamna masi adugumba khongjang ama changba yamna mathau tare maram aduna aikoi maira paibi mayam ure aikoi na la igonda ginep tauba airport thawokta ginep tawdu maina namna rakhote tawdana ima sujata daga tawriba ima sujata da nupi sipai police ni sing ot nei riba sing adu sing do masi aikoi angam namna mathau tare aibu wafam thamjari